State Central Library ge laifam thokpa staff masing suna leitabna library asi chalaina na bahonabada awaba kaya mayukna rehaina library asige chief librarian RK Urmilana Fondokre wafam masing asi library dega mari leinana State Central Library Imphal ga Manipur Library Association Malaga khutsamnaduna State Central Library Hall da pangthokpa thauramamada Fondokibani thauramadu Art and Culture ge Director L Keshwarjit State Central Library ge Chief Librarian RK Urmila RIMS ki Retired Librarian Dr. N Giridhari amade Malage President K Chaubana mayai tangbal lauduna sarugya ke thauramadu mari leinana RK Urmila na makha taraduna hai library asida register tauraba lairik paba lakpa migi masing chamngarom hena laire nungtigi leptana lairik paba mioi chani rom hena lakli hana lairik pabagi matam Telamba aduso hauzikti ayuk pung mapanga makhaidagi nungdang pung nipan fawba lairik pabagi khudung chaba sing lehele maramaduna thabak sing asi pangthok nana bahonabada achauba potlum ama oheli lanai free khawdagi sel puthokuna awat pa staff sing haplaga lairik paba lakliba mioi singda awaba mayok na handana ba akanba thabak laukhatli haina su mahakna fongdokhi Jarubana maram moidana aina library se purgi society sida sukimatik development puraghaningi development tauningi hoigi Manipur State Central Library se Manipur gi oina amatangai raba library ni adubu akhoina hojik lairiba stage asidi sukimatik niamna laikre manual bhawba akhoi yam phajana fulfill tawba ngamdri hojik IT gi juga sida information technology sukam wanga matam sida automation tawdana library digitization tawdana akhoi sukimatik tawragadaba matam sida akhoi mi watpana maram moidana अखोई मी याम वाले स्टाफ से 28-30 लाइगदबनी अदुबु हौजी हौजी अखोई मी लाइतबना मरम मोइदना अंगांग निपान मापन अखोई एंगेज तौरगा अखोई ट्रेन हैन कांबु एंगेज तौरगा स्टेट सेंट्रल लाइब्रेरी से खर डेवलप तौनबे दमकता आइना आम कन्ना हौजी होनजरी